Kangla Pauna Phongli Sakhangdabasingna Samuraugi LG Motor Workshop Manakta Bom Pokhai Halamle Samurau Awang Lekai Leba LG Motors Workshop ta Sakhangdabasingna Bom Nangsinduna Pokhai Halambada Natana Nongmei Round Kiasu Kapsilamle Hairi Hairiba Thodok Asi Ngarang Numidang Pung Tramathoi Makhairom Taba Matamda Thokibani Sakhangdabasingna Langsilakpa Bom Adu Workshop Adugi Drain Manakta Taduna Pokhai Ki Hairi Hairiba Workshop Asi Salam Ibohal Koba Mui Amagini Ngarang Bom Pokhai Kiba Adugi Manakta Ngasi Ayuk Yangshin Kiba Pokhai Driba Hand Grenade Amasu Taduna Liramba Thengnaki Bom Adu Kanana Karigidamakta Langsin Lam Libano Haiba Khangbangamdri Bom Pokhai Kiba Amadi Nomai Kapselam Kiba Adu Mioi Amata Aso Apan Yaubagi Paudi Leiti Hairi Thodu Asigi Matang the Wangoi Police na case ama lokhatuna Tijinba Haukre Hairi Kangla Pausina headlines Oiduna Phongli Taminasi Houjikfaobada Iraang asida Leikhidaba Mioi Saniga Kunmathoi Sure Sognuda MMG Bom Kapkhibadu Khangdoknaba Thijilli CM na hai Mapungweba Warol Taminasi Taranithoi Suba Manipur Legislative Assembly ki manga suba session gi ngasi mari ni sanba numit ki ayuk ki wahang paukhom matamda Chief Minister N Biren haikre haugi basahi asi ki me ahomdagi tholakhiba maitai kuki kanglup ki Iraang na maram oiduna chali basahi lisingani kunmari gi February tha phawbada punamioi sani kunmathoi sikhi masida sahi 19 makha gi angang nipan nupina kunni amaromda haugiba Tha Kharagi Mamangda Sugunuda Kuki Militant Singni Singnaba Singna MMG Bom Sejinaduna Mitai Romda Kaplakre Haiba Pawadugi Matangda State Langaki Forensic Science Kitimna Thijilli Mataki Wapamasinga Si Ayuk Sathakiba Wahang Paukom Matamda Sugunu Kendragi Congress ki MLA ki Ranjit Natongan Tonganba Wahangani gi Paukomda Home gi Thausu Puriba Chief Minister N Birena House ta Phongdokibani Chief Minister na MLA ke Ranjit ki ahanba wahangda thokliba Iraang asida Leikhidaba angang yauna mioi kaya sikhiba amadi Leikhidaba singda ex gracia kayam pikhre haibagi wahangi paukhomda Chief Minister na makhata na haiki Iraang na maram oiduna sikhiba misam samaga maudra nipan masak khangdokhi ex gracia samaga tramari pikhre lemhoriba sing ex gracia pinabagi verification tawri ke Ranjit ki supplementary wahangna Me Kunipanda Mapam Kangdana Mangkibadu Pangongna Mahut Senduna Poloi Kibadu Kon Asiba Hakchang Saru Sarang Pangkiba Nevi Koba Dugi ex gracia Numit Mari Mangani ki Manungda verification Galoinana Pinaba Tauragani Haiba Wapam Siam na House ta Phongdokhi ex gracia Pibada Center na Social ki Mateng Pangli Haiki MLA ke Ranjit ki ani suba wahangda haugiba me ahumdagi Chatharakhiba Iraang tha tara suraba phawbada Kuki Militant Singna Sophisticated Khulai Kaya Paiduna Social Media da Mitaida Dhap Tauduna Ki Haliba Singhi Paukhomda Chief Minister na Phongdokhibada Kuki Militant Singna Sophisticated Nongmai Pai Haibagi Jingnaba Lai Case Ayamba CBI NIA da Sinnare Haugiba Mamang Tha Kharadasu Sugnu area da MMG Bom Phangkiba Dugi Achumaran Kanna Thiri Security gira Kuki Militant gira Haibasigi Matangda Security ra Makhoi Takthoknaba Kapkhibanisu Hai Adubo Asumbadi Khangdri Kuki Militant Singna Kapa Nongmai AK-47 Sniper Nongmai Maru Proof Kalunana Center da Matamatam gi Pau Piri Chief Minister na Makhata na Haikibada State Force CDO Singda Matam gi Khuzu Khulai Bulletproof Gari Mine Detector Yauna Anoba Makhalgi Casper Gari Tara Laibada Khara Yarokle State Force amasung Central Force Sing Punna Thabak Tominari Kudong Thiba Thoktanaba Mikup Nahum Singna Lairi Miamna Mipaini Ngai Leite State Force Yauna Central Force Singa Pun Operation Tominari Sisipur More the State Force Amadi Central Force Singna Lepton Operation Chathaduna Santi Laknaba Kanna Honari Kuki gi Khulai Sing Akhang Ahi Singna Karamba Makhalgi Khulai Sing Sizinabagi Haiba Thijali Miamna Iraang asida Mipaiba Tobiganu Laingakna Kudingmak Thengnanaba Tawri Haina Phongdokhi Hairi